ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯅꯨꯁꯣꯏꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯔꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯅꯤ꯫ ꯊꯥꯁꯤꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ꯫ ꯑꯍꯤꯡꯗ ꯇꯥꯕ ꯍꯔꯧꯅ ꯇꯦꯡꯊꯥ ꯇꯦꯡꯊꯥ ꯅꯤꯡ ꯅꯤꯡ ꯈꯣꯡꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯅꯝꯗꯅ ꯍꯣꯡꯁꯥꯗꯨꯅ ꯄꯣꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯝꯐꯥ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯒꯦ꯫ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯍꯨꯜꯂꯣꯗꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯦꯔꯥꯒꯤ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ꯫ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯡꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤꯁꯅꯝ ꯅꯝꯕꯤꯒꯦ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯠꯇ ꯊꯥꯗꯕꯤꯔꯛꯎ ꯊꯥꯕꯨꯡꯇꯣꯟ꯫ ꯏꯃꯥꯒꯤ ꯇꯝꯐꯥ꯫ ꯏꯆꯥꯗꯤ ꯃꯦꯔꯥꯒꯤ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯗꯣ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯃꯅꯤ ꯇꯝꯐꯥꯅꯤꯗꯣ ꯏꯆꯥꯗꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯄꯨꯔꯣꯏꯕ ꯆꯤꯡꯈꯨꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎ, ꯏꯆꯥ ꯇꯝꯐꯥꯗꯤ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯜ ꯇꯥꯜꯂ ꯃꯥꯜꯂꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎꯗ ꯅꯤꯡꯊꯤꯅ ꯁꯨꯝꯕꯤꯌꯨꯔꯣ꯫ ꯏꯆꯥ ꯇꯝꯐꯥꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯄꯥꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯑꯩꯒꯤ ꯏꯆꯥ ꯇꯝꯐꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯒꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯄꯥꯊꯧꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯆꯥ ꯏꯆꯥ ꯊꯥꯖꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ꯫ ꯂꯩꯍꯥꯎ, ꯅꯍꯥꯛ ꯑꯁꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯃꯥꯅꯤꯅꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯩꯍꯥꯎ꯫ ꯏꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯕ꯭ꯔꯥ? ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯨꯝꯂꯤ, ꯑꯩꯒꯤ ꯏꯆꯥ ꯇꯝꯐꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯝꯐꯥ ꯑꯃꯗꯤ ꯆꯤꯡꯈꯨꯕ ꯑꯅꯤꯅ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯉꯝꯃꯣꯛ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯗꯨꯅ ꯌꯣꯛꯆꯩ꯫ ꯇꯝꯐꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯅꯤ ꯃꯄꯥ ꯆꯤꯡꯈꯨꯕꯅ ꯀꯣꯅꯨꯡ ꯀꯥꯕꯗ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯗ ꯃꯆꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯄꯥꯊꯧ, ꯄꯥꯊꯧꯒꯤ ꯏꯃꯣꯝ ꯑꯁꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯗ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯣꯅꯦ꯫ ꯄꯥꯊꯧꯅ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯃꯦꯔꯥꯒꯤ ꯊꯥꯖꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯩꯗꯣ꯫ ꯑꯩꯒꯤ ꯄꯥꯔꯤ ꯇꯦꯜꯍꯩꯕꯒ ꯏꯃꯧꯒ ꯀꯌꯥꯗ ꯆꯥꯅꯈ꯭ꯔꯕꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯃꯆꯥ ꯇꯦꯜꯍꯩꯕꯨ ꯎꯅꯍꯜꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯨꯔꯥ ꯑꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯀꯣ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟ ꯐꯝꯕꯥꯜ ꯃꯦꯟꯗ ꯇꯣꯡꯕ ꯀꯥꯟ ꯅꯪꯒꯤ ꯑꯣꯏꯔꯝ ꯐꯝꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯅꯍꯥꯛꯀ ꯅꯤꯡꯊꯤꯅ ꯁꯥꯟꯅꯃꯤꯟꯅꯧꯀꯣ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯛꯅꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯍꯥꯎ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ꯫ ꯂꯩꯕꯥꯛꯀꯤ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯩ꯫ ꯑꯃꯥꯏꯕꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯑꯔꯨꯕ ꯂꯩꯅꯥꯅꯤ, ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯤ ꯂꯥꯏꯑꯣꯡ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯤ ꯉꯥꯛꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ꯫ ꯏꯄꯥ ꯑꯃꯥꯏꯕ, ꯏꯄꯥꯒꯤ ꯑꯍꯩꯕ ꯃꯍꯩ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥ ꯇꯝꯐꯥ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯗꯣ ꯏꯄꯥꯅ ꯑꯃꯨꯛꯇꯗꯤ ꯆꯥꯟꯕꯤꯌꯨ꯫ ꯏꯄꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯖꯒꯦ, ꯃꯍꯥꯛꯄꯨꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯅ
Nanay nubidi taibang hairang chaduna taibang punsi len kini haiba hasatre nanay gi samu haksang ase nong manong mugi sonthaba asum masum helakledo matam sang taibang kumhay yaw haina tamlam draba mali adumna haiganu lehau aikhoi ani isa tamphaga punna taibang kumhay yaw kini adumna pukning sonthaganu ne karigumba aina taibang pan adokhrabadi isa tampabu ningthina yengsinbiro mama leitabagi awaba khanganbirakkanu isabu masasangna nakon bigadabi kanagumbi aman isagi mama oyanbi ijagi mitludagi pirang marik amatatahan bigano ko aigi apambase itanglen na hangna tungan biyo ko adumna haiganu do ishano nahakani shu tawroi ne aigi ijat tamphabu karigi ain miludagi pirang sintangane isa tampado aiga amuk taunagi isabu aigi nakta pubiraw ipagi tampha nahaki palem ne isabu kauriye nahakku kadai da leibage Panthau nachabu kaubra sida launi nahakku nahaki palem nahakku kauri de nahakku kadai da leirubage palemde karimata chaw haibasu yade mahakti hainau yamna pamjabani palemna chanaba hainau hepa chatlubani ima kitapa ima wa haige nahaki panthau na haiba wa iluko panthau gi mityang khadagi lakthokanu ko se imadi inglo nang panthau na haiba ingani haina imada waso palem ai panthau na haiba ingani ye palem na hak yamna warabro na sabu thadokuna chakhinu ko palem isabu thadokuna ima kaidau dum chalui asi haiduna lehauna machabu konsinjai asumna namit kharani leiramlaba matungda lehau taibang pan thadokuna chakhi tampha mama leitaba macha haibado ohore mahak machi masida lona lona kapado mapana urami asumna leirakpa jahi kumon ama phajingkhre adubu tampha na mama bu ningsingduna mapungning nungsina palem haina kauba phangdana leiba mataw adu ubada chingkhuba tampha gi mama oinaba mama atombi ama thirage haina khalaklami no makhungi lambi thong yengsinba chatpa namita masak mataw changkhonbi ama ising soktuna leiramba thengnaki chingkhubana mahakpu ubamaktada masa tamphagi mama ohelage haina khanki chingkhuba mahaki sagol adudagi kumthaduna nupi adugi manakta laklam nura nahakpu kanano nahaki koloi minglenbu amukta takpiyudo nura aihaki imingdi chaning khombi koloido ngasi korong nongzada ningthau ngamba angambana nura aigi nakta khongdoirakpa asibu kari wafam takpigadaba ikai hangoidana hairabada nura nahakku ubada ishano haina koloi janingledo angambagi wahai ase nura aigidi laibak phabani adubu nura aidi mapu paledo isa nupi ama leiredo adubu nongdam thibana aigi puroibadi langphai satpada awazai thengnangduna punsi pikhamna khredo adubudi nura ai haksu aigi taloyado amal nonglei kumkhredo aigi su isa nupi ama lehoido nahakna aigi isagi mama oibiyo aisu nahaki nasagi mapa oijage punna punsile pun semlasi kari haibagi nahakpo adum namak lepirabadi nahaki nachagi amadi aihaki isagi mama oizeragi nahaki natung induna lakjeragi asumna haiduna chingkhubuna chaning khombi amadi mahaki masanupi thoinubu mahaki mayumda puduna lakhi ipagi tampha nahakku mapanda amta thoklau nei ipana nahaki damak nahaki palem puraklene tampha imungdagi tabing sinthoraktuna panthau nasagi palem kadaino yengune nahaki namangda leplibi palem manbi ase ngasidagi nahaki palem oirabanine aduga oiromda leplibi asina nahaki nasianine tamphana mamitagi mapi tarang sinthaduna palem manbi nahaku palem haina mingaujage nasabu pibuk nungi na chani khanda nakon biyuko
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯤꯡ ꯈꯣꯝꯕꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯆꯅꯤꯡ ꯈꯣꯝꯕꯤꯅꯁꯨ ꯇꯝꯐꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯏꯁꯥꯕꯨ ꯏꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥꯒꯨꯝꯅ ꯅꯥꯎꯀꯣꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯁꯦ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒꯨꯝꯃꯤ꯫ ꯇꯣꯔꯕꯥꯟ ꯇꯣꯔꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯦꯜꯒꯤ ꯇꯣꯔꯩ ꯊꯦꯛꯄꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯁꯨ ꯇꯣꯔꯩ ꯇꯣꯔꯩ ꯀꯌꯥꯗ ꯍꯣꯡꯂꯛꯏ꯫ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯝꯐꯥ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯆꯤꯡꯈꯨꯕꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯃꯆꯥ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯥ ꯃꯣꯔꯥꯝꯕꯤ ꯉꯥꯃꯣꯛ ꯂꯩꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯤꯗꯃꯛ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡ ꯑꯃ ꯂꯩꯃꯔꯦꯝꯕꯤꯅ ꯇꯝꯕꯤꯔꯛꯏ꯫ ꯆꯤꯡꯈꯨꯕꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯍꯟꯕꯤꯔꯛꯑꯦꯗꯅ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ? ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯜꯋꯥꯏꯕꯤꯔꯛꯄꯁꯤꯕꯣ ꯅꯅꯥꯏꯁꯨ ꯈꯪꯖꯒꯦ꯫ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯋꯥꯅꯤ꯫ ꯇꯟꯖꯥ ꯑꯃ ꯆꯥꯗꯗꯨꯅ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯄꯥꯊꯧ ꯑꯁꯤꯒ ꯏꯆꯥꯅꯆꯥ ꯊꯥꯖꯁꯤ ꯍꯥꯏꯅ ꯁꯔꯤ ꯋꯥꯁꯛ ꯃꯤꯟꯅꯈꯤꯕ ꯑꯃ ꯂꯩꯕꯗꯒꯤ ꯏꯆꯥ ꯇꯝꯐꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯏꯆꯥ ꯇꯝꯐꯥ ꯑꯁꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤꯕꯅꯤꯅꯦ꯫ ꯃꯁꯤꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯣꯃꯣꯟꯅꯣꯛꯅ ꯍꯜꯋꯥꯏꯔꯛꯂꯤꯕꯅꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯀꯂꯛꯄ ꯍꯥꯏꯕ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯃꯆꯥ ꯇꯝꯐꯥꯕꯨ ꯀꯧꯏ꯫ ꯃꯁꯤꯗ ꯃꯆꯥ ꯑꯅꯤꯃꯛ ꯂꯥꯛꯏ꯫ ꯊꯣꯏꯅꯨꯅ ꯄꯟꯊꯧ ꯅꯆꯥꯒꯤ ꯀꯔꯤ ꯂꯩꯔꯛꯄꯒꯦ? ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯂꯩꯔꯛꯄ ꯀꯥꯎꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯀꯣꯅꯨꯡꯗꯒꯤ ꯏꯆꯥꯅ ꯆꯥꯅꯕ ꯍꯩꯔꯥꯡ ꯑꯍꯥꯎꯕ ꯄꯨꯔꯛꯏ꯫ ꯁꯦ ꯍꯩꯔꯥꯡ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯊꯣꯏꯅꯨꯅ ꯍꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯇꯝꯐꯥꯅ ꯄꯂꯦꯝ ꯅꯆꯥꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯅꯍꯥꯛꯀꯤ ꯄꯟꯊꯧꯅ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯏꯅꯦ꯫ ꯏꯆꯥꯗ ꯌꯥꯝ ꯄꯛꯆꯒꯅꯤꯕꯨ꯫ ꯊꯣꯏꯅꯨꯅ ꯄꯟꯊꯧ ꯇꯝꯐꯥꯒꯤꯗꯤ ꯈꯨꯗꯣꯜ ꯄꯨꯔꯛꯂꯒ ꯅꯆꯥꯒꯤꯗꯤ ꯄꯨꯔꯛꯇꯕ꯫ ꯍꯩꯃꯥ ꯏꯆꯥꯒꯤꯅ ꯍꯌꯦꯡ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯅꯅꯥꯎ ꯅꯨꯄꯤ ꯇꯝꯐꯥꯒꯤ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤꯅ ꯄꯤꯔꯛꯄꯅꯤꯗꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯇꯝꯐꯥ ꯁꯦꯁꯦ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯅꯃꯥ ꯂꯩꯃꯔꯦꯝꯕꯤꯅ ꯏꯆꯥꯒꯤꯗꯃꯛ ꯇꯝꯂꯛꯄ ꯈꯨꯗꯣꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤ꯫ ꯂꯤꯛ ꯑꯗꯨ ꯎꯔꯨꯕꯗ ꯆꯅꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯅꯨ ꯑꯗꯨ ꯈꯝꯕꯟꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯆꯅꯤꯡꯈꯣꯝꯕꯤꯅ ꯃꯔꯧ ꯂꯩꯅ ꯏꯆꯥ ꯇꯝꯐꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯆꯅꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯇꯝꯐꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯜꯂꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯕꯨ ꯅꯤꯡꯊꯧꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯕꯗ ꯊꯣꯏꯅꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤ꯫ ꯃꯗꯨꯗ ꯆꯤꯡꯈꯨꯕꯅ ꯃꯊꯪ ꯆꯠꯄꯗ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯊꯅꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯆꯅꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯃꯄꯥꯅ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯤꯉꯩꯗ ꯃꯆꯥ ꯇꯝꯐꯥꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯅꯤꯡꯈꯣꯝꯕꯤꯅ ꯇꯝꯐꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯂꯣ ꯄꯤꯔꯨꯛ ꯍꯦꯛꯂꯨꯆꯣ꯫ ꯄꯂꯦꯝ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯦ ꯃꯌꯨꯝ ꯆꯪꯈꯤꯒꯗꯧꯔꯦ꯫ ꯄꯤꯔꯨꯛ ꯊꯤꯔꯤꯉꯩꯗ ꯃꯝꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯉꯁꯤꯗꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ꯫ ꯌꯥꯔꯦ ꯈꯪꯂꯦ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯗꯧꯔꯕꯅꯤ, ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯅ ꯅꯥꯄꯜ ꯀꯥꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯈꯪꯖꯔꯦ ꯈꯪꯖꯔꯦ꯫ ꯆꯠꯄ ꯇꯜꯂꯒꯗꯤ ꯇꯜꯂꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯃꯗꯨꯒꯤ ꯅꯠꯇꯤꯌꯦ ꯄꯂꯦꯝ꯫ ꯄꯂꯦꯝ ꯅꯆꯥ ꯄꯤꯔꯨꯛ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯇꯝꯐꯥ ꯊꯣꯛꯈꯤ꯫ ꯄꯤꯔꯨꯛ ꯊꯤꯔꯤꯉꯩ ꯅꯨꯃꯤꯠ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯁꯟ ꯐꯥꯎꯕ ꯁꯪꯒꯣꯜꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯆꯤꯡꯈꯨꯕꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯄꯥꯒꯤ ꯇꯝꯐꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯉꯥꯃꯣꯛ ꯏꯄꯥꯅ ꯂꯩꯔꯛꯑꯦꯍꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯥꯏ ꯏꯆꯥ ꯇꯝꯐꯥꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯝꯐꯥ ꯑꯗꯨ ꯄꯣꯂꯥꯡꯗ ꯄꯤꯔꯨꯛ ꯊꯟꯅ ꯍꯥꯞꯂꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯁꯤꯐꯥꯎ? ꯆꯅꯤꯡꯈꯣꯝꯕꯤꯅ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝꯅ꯫ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯗꯦ, ꯄꯤꯔꯨꯛ ꯆꯥꯅꯤꯡꯉꯦꯌꯦ, ꯑꯩꯅ ꯍꯌꯦꯡ ꯍꯦꯛꯂꯣ ꯍꯥꯏꯕꯅꯤ, ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯇꯝꯐꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ, ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯅꯍꯥꯛ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯋꯥꯔꯧꯒꯅꯤꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃ ꯃꯊꯦꯡꯗ ꯆꯠꯂꯒꯅꯨꯀꯣ꯫ ꯇꯝꯐꯥꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫
ꯃꯄꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯗ ꯃꯍꯥꯛ ꯃꯄꯥꯗ ꯇꯝꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩꯗ ꯃꯍꯥꯛ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥ ꯄꯥꯈꯪꯁꯤꯡꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯈꯨꯕꯅ ꯃꯆꯥ ꯑꯅꯤꯒꯤ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯂꯩꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯕꯨꯡꯗ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯄꯥꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯃꯄꯥꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯆꯦ, ꯉꯁꯥꯏ ꯄꯟꯊꯧꯅ ꯂꯩꯕꯤꯔꯛꯄ ꯑꯩꯒꯤ ꯆꯔꯩ ꯑꯍꯟꯕꯗꯣ ꯎꯕꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯎꯕꯅꯣ? ꯅꯁꯥꯅ ꯄꯣꯠ ꯊꯝꯐꯝ ꯅꯥꯏꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇꯤꯌꯦ ꯏꯆꯦ, ꯆꯨꯝꯅꯇ ꯎꯕ꯭ꯔꯅ ꯍꯪꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯎꯖ ꯂꯥꯛꯆꯗꯦꯀꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯅꯤꯡ ꯈꯣꯝꯕꯤꯅ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯁꯦ ꯇꯈꯤꯂꯦ ꯅꯥꯆꯣꯝꯁꯦ ꯅꯥꯞꯄꯗ ꯊꯦꯠꯆꯤꯜꯂꯨ꯫ ꯄꯂꯦꯝ, ꯅꯆꯥꯁꯦ ꯐꯖꯕ꯭ꯔꯣ? ꯏꯆꯥꯃꯨꯛ ꯐꯖꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯌꯥꯔꯤꯁꯤ ꯊꯦꯡꯈ꯭ꯔꯦ, ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯂꯣꯏꯅ ꯑꯗꯨꯝ ꯊꯣꯛꯅꯔꯛꯂꯦ꯫ ꯄꯂꯦꯝ, ꯅꯆꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯅꯅꯕ ꯄꯟꯊꯧꯅ ꯂꯩꯕꯤꯔꯛꯄ ꯆꯔꯩꯗꯨ ꯎꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯎꯖ ꯂꯥꯛꯆꯗꯦꯀꯣ꯫ ꯆꯔꯩ ꯐꯤꯔꯣꯜꯁꯤꯡꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯐꯤꯃꯜꯁꯤꯡꯗꯣ ꯁꯦꯠꯂꯒ ꯆꯠꯂꯨꯗꯅ꯫ ꯄꯂꯦꯝ, ꯅꯆꯥꯅ ꯐꯤꯃꯜ ꯁꯦꯠꯇꯨꯅ ꯆꯠꯂꯕꯗꯤ ꯄꯟꯊꯧꯒꯤ ꯃꯥꯏ ꯁꯣꯛꯀꯅꯤ꯫ ꯄꯟꯊꯧꯅ ꯂꯩꯕ ꯆꯔꯩꯁꯤꯡ ꯁꯦꯠꯇꯅ ꯆꯠꯂꯕꯗꯤ ꯄꯟꯊꯧꯅ ꯁꯥꯎꯒꯅꯤꯌꯦ꯫ ꯅꯆꯥ ꯆꯠꯂꯔꯣꯏ꯫ ꯈꯪꯖꯗ꯭ꯔꯦ, ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯣ꯫ ꯇꯝꯐꯥ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯃꯊꯛꯇ ꯆꯪꯗꯨꯅ ꯍꯤꯛꯅ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯀꯞꯆꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯨꯃꯥꯡꯗꯒꯤ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ꯫ ꯇꯝꯐꯥ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯅꯈꯣꯏ ꯏꯆꯦ ꯊꯣꯏꯅꯨ ꯍꯣꯏꯗꯤ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯀꯦꯕꯁꯦ ꯃꯔꯝ ꯂꯩꯀꯣ꯫ ꯃꯥꯟꯖ ꯃꯥꯒ ꯎꯅꯕꯗ ꯆꯤꯡꯂꯧ ꯁꯋꯥꯠꯈꯤꯅꯤ ꯈꯜꯂꯕ꯭ꯔꯣ? ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯅꯣ ꯄꯥꯈꯠꯆꯥꯎꯕꯤ, ꯅꯪꯒꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯒꯗꯕ ꯃꯍꯥꯛꯅꯦ꯫ ꯈꯔ ꯀꯦꯔꯕꯗꯤ ꯃꯌꯥꯔꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯇꯝꯐꯥꯅ ꯊꯣꯛꯂꯛꯇꯨꯅ, ꯏꯇꯥꯁꯤꯡ, ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯏꯁꯥ ꯑꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏ ꯆꯠꯂꯨꯔꯣ, ꯑꯩꯍꯥꯛꯇꯤ ꯂꯩꯍꯧꯔꯒꯦ꯫ ꯏꯇꯥꯈꯣꯏꯅ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯈꯨꯔꯨꯝꯕꯤꯔꯛꯑꯣ꯫ ꯍꯩꯃꯥ, ꯏꯇꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯏꯇꯥꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ? ꯐꯔꯦ, ꯉꯁꯤꯗꯤ ꯏꯇꯥ ꯄꯣꯊꯥꯖꯍꯧꯔꯣ꯫ ꯏꯇꯥꯒꯤ ꯕꯣꯔꯗꯣ ꯑꯩꯈꯣꯏ ꯅꯤꯕꯤꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯌꯧ ꯇꯧꯗꯨꯅ ꯊꯣꯛꯅꯈꯤ꯫ ꯇꯝꯐꯥꯅ ꯎꯈꯣꯛꯇꯦꯟꯗ ꯀꯣꯟꯗꯨꯅ ꯃꯇꯥꯁꯤꯡꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯅꯤꯡ ꯈꯣꯝꯕꯤꯅ ꯆꯪꯂꯛꯂꯒ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯔꯣ꯫ ꯁꯨꯝ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯕꯨꯡꯗꯅ ꯆꯤꯡꯈꯨꯕꯅ ꯃꯆꯥꯁꯤꯡꯕꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗꯤ ꯂꯥꯛꯂꯒ ꯃꯆꯥ ꯇꯝꯐꯥꯗꯤ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯊꯣꯏꯅꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯆꯥ ꯇꯝꯐꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ? ꯉꯁꯥꯏꯗꯒꯤ ꯎꯗ꯭ꯔꯤꯅꯦ꯫ ꯄꯟꯊꯧ, ꯇꯝꯐꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯇ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯏꯗ, ꯃꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯌꯥꯇꯦꯜ ꯍꯩꯕꯕꯨꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯌꯥꯎꯍꯜꯂꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯈ꯭ꯔꯦ꯫ ꯇꯦꯜꯍꯩꯕꯅ ꯇꯝꯐꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯠꯊ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯂꯥꯛꯄ ꯎꯗꯦ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯕꯒ ꯇꯦꯜꯍꯩꯕꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯦꯜꯍꯩꯕꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯊꯣꯏꯅꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯌꯋꯥ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯣ꯫ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯗ ꯇꯝꯐꯥꯗꯤ ꯂꯥꯛꯄ ꯎꯗꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯊꯣꯏꯅꯨ ꯇꯝꯐꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯃꯁꯥꯗꯨ ꯈꯪꯁꯥꯎꯅꯤꯡꯉꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯝꯐꯥꯕꯨꯗ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯅꯗꯤ ꯆꯠꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯗꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯁꯤꯃꯇꯪ ꯃꯐꯝꯗ ꯄꯤꯕꯤꯌꯨ꯫ ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯗ ꯁꯣꯏꯗꯅ ꯈꯣꯡꯅꯥꯡ ꯑꯆꯧꯕꯒꯤ ꯃꯈꯣꯡꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯅꯥꯆꯣꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯜꯍꯩꯕꯗꯤ ꯆꯠꯈ꯭ꯔꯦ꯫ ꯅꯥꯆꯣꯝ ꯑꯗꯨ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯑꯣꯏꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯇꯝꯂꯛꯄ ꯋꯥꯐꯝ ꯑꯃꯠꯇ ꯇꯝꯐꯥꯗ ꯇꯝꯂꯝꯗꯦ꯫ ꯇꯦꯜꯍꯩꯕꯗꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕꯒꯤ ꯃꯈꯣꯡꯗ ꯇꯝꯐꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯊꯣꯛꯂꯛꯇꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯣꯏꯅꯨꯅ ꯊꯣꯛꯂꯛꯇꯨꯅ, ꯇꯝꯐꯥ ꯑꯗꯣ ꯑꯩꯅ ꯊꯣꯛꯅꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯛꯇꯦ꯫ ꯑꯩꯅ ꯐꯅ ꯅꯣꯟꯖꯅ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯎ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯇꯝꯗꯕꯒꯨꯝ ꯈꯜꯂꯅꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯄꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯣꯏꯅ ꯊꯣꯛꯎ꯫ ꯃꯥꯗꯤ ꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯃꯁꯤꯗꯒꯤ
ꯑꯩ ꯑꯣꯏꯅ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯇꯝꯐꯥꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯔꯕꯖꯥꯠꯅꯣ? ꯇꯦꯜꯍꯩꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯁꯥꯔꯩꯗ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯆꯤꯡꯈꯨꯕ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯂꯩꯕꯥꯛꯀꯤ ꯁꯤꯇꯥꯏꯅ ꯋꯥ ꯉꯥꯡꯅꯅꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ, ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯆꯥ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯕꯤꯌꯨꯀꯣ꯫ ꯃꯔꯨ ꯑꯣꯏꯅ ꯏꯆꯥ ꯇꯝꯐꯥ ꯑꯁꯤ ꯍꯟꯇꯛ ꯃꯔꯛ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯎꯏꯅꯦ꯫ ꯅꯍꯥꯛꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯖꯔꯝꯒꯦ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯋꯥꯏꯕꯤꯔꯛꯎꯀꯣ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯄꯥꯒꯤ ꯇꯝꯐꯥ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯈꯣꯏ꯫ ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯏꯆꯥꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯀꯌా ꯑꯃ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯄꯟꯊꯧ, ꯅꯆꯥꯒꯤꯗꯤ ꯁꯅꯔꯦꯡꯕꯤ ꯄꯔꯦꯡ ꯑꯃ ꯂꯩꯕꯤꯔꯛꯎꯗꯣ꯫ ꯂꯩꯔꯛꯀꯦ꯫ ꯏꯆꯥ ꯇꯝꯐꯥꯒꯤꯗꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯄꯟꯊꯧ, ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯄꯟꯊꯧ ꯅꯍꯥꯛ ꯈꯔ ꯊꯨꯅ ꯍꯜꯋꯥꯏꯕꯤꯔꯛꯎꯀꯣ꯫ ꯅꯆꯥꯗꯤ ꯄꯟꯊꯧ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯄꯟꯊꯧ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯄꯂꯦꯝ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯐꯥꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯦꯅ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯁꯤꯡ ꯆꯟꯕ, ꯌꯦꯟꯁꯥꯡ ꯊꯤꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯊꯦꯡꯂꯛꯂꯕꯁꯨ ꯂꯝꯆꯠ ꯀꯥꯡꯕꯤ ꯑꯃꯒꯨꯝ ꯊꯤꯅ ꯆꯩꯕꯤ ꯉꯥꯡꯕꯤ꯫ ꯅꯣꯡꯃꯗꯤ ꯇꯝꯐꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯇꯦꯜꯍꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯦꯜꯍꯩꯕꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯝꯐꯥ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯀꯥꯏ ꯍꯪꯒꯣꯏ ꯌꯥꯅꯗꯨꯅ ꯊꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯥꯟꯖ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤ ꯆꯥꯅꯔꯣꯏ ꯇꯝꯐꯥ, ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕ? ꯅꯨꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯃꯥꯟꯖ ꯍꯥꯏꯅ ꯄꯥꯎꯃꯦꯟꯕꯕꯨ ꯉꯝꯖꯗ꯭ꯔꯦ꯫ ꯅꯨꯔꯥ ꯏꯌꯨꯝꯗ ꯍꯟꯋꯥꯏꯖꯈ꯭ꯔꯒꯦ꯫ ꯄꯂꯦꯝ ꯏꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯅꯨꯔꯥ ꯅꯍꯥꯛ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯁꯛꯐꯝꯁꯨ ꯄꯥꯟꯅꯨꯏ꯫ ꯀꯅꯥꯅ ꯅꯨꯔꯥꯗ ꯇꯥꯊꯤꯕ ꯌꯥꯎꯕꯒꯦ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯏꯅꯨꯅ ꯇꯝꯐꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯣꯟꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯔꯥ ꯑꯩꯍꯥꯛ ꯀꯅꯥꯅꯁꯨ ꯇꯥꯊꯤꯕ ꯌꯥꯎꯗꯦ꯫ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯇꯕꯅꯣ? ꯑꯩ ꯑꯁꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕꯅꯤ ꯈꯜꯂꯕ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤ ꯄꯟꯊꯧꯅ ꯍꯜꯂꯛꯄꯒ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕ ꯇꯛꯁꯤꯜꯂꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯐꯅ ꯂꯣꯠꯇꯨꯅꯁꯨ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯗꯥꯛꯐꯝ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯄ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯍꯥꯛ ꯆꯪꯖꯈ꯭ꯔꯒꯦ꯫ ꯄꯂꯦꯝ ꯏꯃꯥꯅ ꯑꯩꯍꯥꯛꯄꯨ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯝꯐꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯊꯣꯏꯅꯨꯒ ꯆꯅꯤꯡꯈꯣꯝꯕꯤꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯇꯝꯐꯥ ꯑꯁꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯂꯦ꯫ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯇꯝꯁꯤꯜꯂꯤ꯫ ꯆꯅꯤꯡꯈꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯅꯤꯡꯕꯅ ꯃꯆꯥꯒ ꯂꯧꯇꯨꯅꯗꯨꯅ ꯇꯝꯐꯥꯕꯨ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯍꯦ, ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕ ꯑꯁꯤꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯀꯔꯤ ꯆꯤꯔꯣꯜ ꯇꯧꯔꯨꯔꯤꯕꯅꯣ? ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯆꯠꯂꯨꯔꯤꯕ꯭ꯔꯣ? ꯃꯃꯥ ꯑꯁꯤꯕꯤ ꯑꯗꯨꯒꯤ ꯂꯤꯆꯠ ꯍꯦꯛ ꯆꯠꯂꯗꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯁꯤꯗꯤ꯫ ꯄꯂꯦꯝ, ꯅꯆꯥ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯆꯔꯨꯕꯅꯤ꯫ ꯅꯆꯥ ꯀꯅꯥꯒꯁꯨ ꯆꯤꯔꯣꯜ ꯇꯧꯅꯔꯨꯗꯤꯌꯦ꯫ ꯂꯥꯏꯔꯩꯄꯥꯛ ꯇꯥꯟꯈ꯭ꯔꯕꯤ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯍꯣ, ꯉꯥꯡꯂꯕꯗꯤ ꯉꯥꯡꯂꯦ꯫ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯖꯈ꯭ꯔꯣꯅꯍꯦ꯫ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩ꯫ ꯄꯂꯦꯝ, ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯄꯂꯦꯝꯅ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯄꯟꯊꯧꯅ ꯑꯩꯒꯤ ꯄꯂꯦꯝ ꯑꯣꯏꯅ ꯄꯨꯔꯛꯄꯒꯤꯅꯤ꯫ ꯄꯂꯦꯝꯅ ꯑꯩꯕꯨ ꯇꯥꯊꯤꯅ ꯇꯧꯕ, ꯆꯩ ꯊꯥꯡꯕ ꯑꯩꯅ ꯑꯩꯒꯤ ꯄꯟꯊꯧꯗ ꯇꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯄꯟꯊꯧꯕꯨ ꯍꯜꯂꯛꯂꯒ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯒꯅꯤ꯫ ꯀꯔꯤ ꯇꯝꯒꯅꯤ ꯍꯥꯏꯕ? ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯛꯀꯦ꯫ ꯅꯪꯒꯤ ꯋꯥꯀꯠ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯅꯍꯥꯛꯇꯤ ꯅꯃꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃꯅ ꯇꯝꯐꯥꯒꯤ ꯃꯕꯨꯛꯇ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯒꯨꯟꯗꯥ ꯈꯔ ꯅꯦꯛꯇꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯆꯦꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯈꯨꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯄꯥꯒꯤ ꯇꯝꯐꯥ, ꯏꯄꯥ ꯍꯜꯂꯛꯑꯦꯅꯦ꯫ ꯃꯁꯤ ꯇꯥꯕꯗ ꯆꯅꯤꯡꯈꯣꯝꯕꯤꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ, ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯍꯜꯂꯛꯂꯦ, ꯃꯩ ꯄꯨꯊꯣꯔꯛꯑꯣ꯫
ꯊꯣꯏꯅꯨ ꯅꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯒ ꯃꯄꯥꯕꯨ ꯑꯣꯛꯊꯣꯛꯏ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯄꯥꯅ ꯏꯆꯥꯒꯤ ꯁꯥꯟꯅꯔꯝꯃꯤ ꯄꯔꯦꯡ ꯂꯩꯔꯛꯂꯦ꯫ ꯁꯦꯁꯦ ꯂꯧꯁꯤꯜꯂꯨ, ꯅꯅꯥꯎ ꯇꯝꯐꯥꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯇꯝꯐꯥ ꯄꯜꯂꯛꯄꯗ ꯆꯥꯅꯤꯡꯈꯣꯝꯕꯤꯒ ꯊꯣꯏꯅꯨꯒꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ ꯏꯆꯥ ꯇꯝꯐꯥꯗꯣ ꯃꯃꯥ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯍꯟꯅꯤꯡꯗꯨꯅ ꯈꯔ ꯉꯥꯡꯁꯛꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯈꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯃꯔꯩꯈꯤꯗꯦ꯫ ꯀꯔꯤ? ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯏꯜꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯏꯆꯥꯗꯣ ꯃꯄꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯃꯃꯥꯏ ꯑꯗꯨ ꯏꯉꯥꯡ ꯄꯥꯛꯇꯛꯅꯅ ꯇꯩꯗꯨꯅ ꯃꯟꯖꯨꯅꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯄꯟꯊꯧ ꯄꯟꯊꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯆꯥꯗꯣ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯏꯄꯥꯒꯤ ꯇꯝꯐꯥ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯂꯥꯛꯂꯦ, ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯂꯥꯛꯂꯦ꯫ ꯆꯤꯡꯈꯨꯕꯅ ꯂꯣꯟꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯍꯜꯂꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯂꯤꯕꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯐꯥꯈꯤ꯫ ꯃꯈꯣꯏꯕꯨ ꯑꯣꯠꯇꯨꯅ ꯀꯨꯞꯊꯅ ꯍꯪꯂꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯥꯅꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯈꯪꯈꯤ꯫ ꯃꯆꯥꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯆꯤꯡꯈꯨꯕꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏ ꯆꯥꯅꯤꯡꯈꯣꯝꯕꯤ, ꯊꯣꯏꯅꯨ, ꯅꯈꯣꯏ ꯑꯅꯤ ꯊꯣꯔꯛꯑꯣ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯕꯒꯦ? ꯅꯈꯣꯟ ꯑꯗꯣ ꯄꯤꯊꯁꯅꯗꯨꯅ ꯇꯥꯞ ꯇꯧꯕ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ? ꯅꯁꯥꯒꯤ ꯅꯔꯥꯅ ꯅꯄꯣꯠ ꯐꯥꯗꯨꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗ꯫ ꯅꯍꯥꯛꯄꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯈꯤ? ꯏꯆꯥ ꯇꯝꯐꯥꯕꯨ ꯑꯄꯣꯛꯄꯤ ꯅꯆꯥꯒꯨꯝꯅ ꯌꯣꯛꯀꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯗ? ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯉꯝꯒꯅꯤ? ꯃꯤ ꯅꯦꯛꯇꯨꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡꯕꯨ ꯍꯨꯟꯆꯦꯛꯄ ꯉꯝꯒꯅꯤ? ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯌꯦꯛꯅꯕ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯅꯍꯥꯛꯇꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯅꯔꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯗꯨꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯧꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯀꯜꯂꯛꯄ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯅꯝꯍꯠꯈꯤꯗꯨꯅ ꯑꯐꯕ ꯐꯠꯇꯕ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯣꯏ꯫ ꯁꯥꯏ ꯈꯪꯅ ꯈꯪꯅ ꯑꯆꯥꯛꯄ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯕꯗꯤ ꯅꯁꯥꯗꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯊꯦꯛꯆꯕ ꯇꯥꯕꯅꯤ꯫ ꯀꯅꯥ ꯂꯩ? ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯣ꯫ ꯏꯄꯥꯒꯤ ꯇꯝꯐꯥ, ꯏꯆꯥꯅ ꯏꯄꯥꯕꯨ ꯋꯥꯔꯧꯔꯝꯂꯒꯅꯤꯗꯀꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯃꯣꯟ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯆꯤꯡꯈꯨꯕꯅ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯝꯕꯤ ꯊꯣꯡ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯥ ꯇꯝꯐꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯅꯨꯕꯤ ꯑꯃꯒ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯆꯤꯡꯈꯨꯕꯅ ꯃꯃꯤꯠꯇ ꯏꯔꯥꯜ ꯆꯦꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯃꯥꯟꯕꯤ, ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯤꯡꯂꯦꯟ ꯀꯧꯕꯒꯦ? ꯏꯆꯥꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯎꯕꯗ ꯄꯟꯊꯧ ꯃꯥꯟꯕ ꯑꯩꯍꯥꯛꯇꯤ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯍꯥꯛ ꯀꯨꯝꯂꯕꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯝꯃꯤꯗꯣ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯏꯕꯨ ꯋꯥꯔꯧꯗꯨꯅ ꯏꯆꯥꯗꯣ ꯃꯄꯥꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯦꯅꯦ꯫ ꯉꯁꯥꯏ ꯃꯈꯩ ꯍꯅꯨꯕꯤ ꯑꯗꯨꯒ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯆꯤꯡꯈꯨꯕꯒꯤ ꯃꯃꯣꯝꯂꯣꯏ ꯇꯝꯐꯥꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏꯀꯠꯅꯗꯨꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯇꯝꯐꯥꯅ ꯃꯄꯥꯕꯨ ꯎꯕꯃꯛꯇꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯄꯟꯊꯧ, ꯅꯆꯥ ꯃꯥꯟꯕꯤ ꯑꯩꯍꯥꯛ ꯑꯁꯦ ꯄꯟꯊꯧꯒꯤ ꯅꯆꯥ ꯇꯝꯐꯥꯅꯤꯅꯦ ꯄꯟꯊꯧ꯫ ꯄꯟꯊꯧꯕꯨ ꯉꯥꯏꯕꯗ ꯅꯆꯥ ꯑꯩꯗꯤ ꯋꯥꯔꯦꯗꯣ, ꯅꯆꯥꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯄꯟꯊꯧ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯀꯞꯃꯤꯟꯅꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯟꯈꯣꯟꯅꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯃꯆꯥꯕꯨ ꯇꯦꯜꯍꯩꯕꯗ ꯊꯥꯖꯕꯤꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫